Ukraine da Manipuri Maheiroi kaya lan Nangduna Awaba Mayoknare. Russia na Ukraine da landakraba tungda India masa lising kun hena lan nanglaba Laibak tuda Awaba Mayoknaduna leide. Makoigi manungda Manipur dagi Maheiroi yangkhairom yawi haide. Russia na kudum chankraba Belarus ka yumthangnaduna leidiba Ukraine ge Chernihiv city ge Nizain Gogans State University da mahitamduna leibe. Suzina elangpam kaubi Maheiroi amana pausi asida phongdorokpagi matungin numit kharanigi mamangdagi mahakna hana leiramba Chernihiv ki mafam adu Russian military na bom thadarakpadagi mafam adudagi kilometer 5 rom chatlaga leiba Benicia kauba city amada changjafam lawduna leire. Makoina hojik leidiba apartment asida Manipuri Maheiroi punna taraga taruk leiminare. Atop Ukraine gi mafam singdasu Manipuri Maheiroi kaya marum lei haibagi pau phange. Apartment asida hana laisinduna thamhauba acha athak khara asinatana makha tana leinabasu dukan amata hangkhidre. Bank sing thong lona khrai. ATM amata sel yaudre khutta su sel painadre. Masina atopa mafam singda sathok chasin taunana bohonabadasu achauba khudong chadaba mayoknare. Makoina hojik leidiba mafam asidasu warning siren toina khongba maramna apartment asigi basement da kumthaduna lotlaga leinare. Mafam asidagi atopa yumlonaba leibak-singda chatnanaba honabadasu train bus na chingba public transport amata tongnaba ticket kakpa phangdana leire. Masigisu mathakta public transport sing asigi atongmalsu hanadagi saruk kaya hengatkhiba maramna Maheiroi sing khutta sel leitaba amadi account da sel yaurabasu lauthokpa yadaba kaya asina hena chauna awaba piri. Ngarang maktadasu mafam asiga khwaidagi naknaba yumlonaba leibak oiriba Poland phauba train tongduna chatnaba honarubada ticket phangdabadagi makhoi taraga tarukmak apartment aduda amuk halakhi. Mafam asidagi Poland phauba si chaurangna kilometer 9 lom khara hena lape. Asumna Manipuri Maheiroi kaya na awaba mayoknaduna leiriba asida Manipur lengaki maikaidagi pangbaya ba mateng panghaningbagi amadi India lengak taksinduna makhoi bu lauthok pinaba honahaningbagi apamba Suzina na pausi asida makata na phongdorokhe. Ukraine da lairik tamduna leiriba Maheiroi kharagi mama mapa sing ngarang punsinduna mifam ama pangthoklaba tungda Manipur gi Chief Minister Nongthongbam Biren, Union Minister of State for External Affairs and Education Dr. R.K. Ranjan amadi BJP Manipur Pradesh ki President A. Sardada ayiba cherol pisinduna Ukraine da leiriba Maheiroi sing adubu lauthokpada pangbaya ba mateng pangbinaba taksin ki haire. Mifam aduda saruk yakiba Maheiroi amagi apokpaga pausi asiga wari sanabada mahakna hai Ukraine da lan thokpa yai haiba pau phangbadagi Maheiroi sing adu lauthoknaba ticket kaklurabane. Adubu lan tauksin khibana hanbadagi flight ticket pumnama cancel tawkhre. Masida sunatana kangphalgi lambida Maheiroi sing adubu yumlonaba leibak sing da thaidoknaba hotnabada selthum thadok thajin yadaba bus amadi train gi ticket kakpa phangdabana chingba khudong chadaba kaya marum mayoknaduna leire. Hojik maki oinadi Maheiroi sing ase makhoi masel punsinaduna hana leisinduna thamhauba acha athak khara chaduna leire. Adubu masina matam kayam kuina khangba ngamgadoribano haiba tamba ngamdre. Angang sing asina lan thoklaba leibak aduda leikhibadagi mama mapa oibasingda wakhal charangnaduna leiringai cherak asida Maheiroi sing adubu Romania Poland singba leibak singdagi India gi special flight thaduna lauthongnaba thaurang tawriba asida flight ki atongmalsu Maheiroi amamamda lupa lakh amamam gi mathakta haijilakpa asina hena khudong chadaba mayokna halle. Hanadi Ukraine dagi India phauba lakpagi flight ki atongmalasi lupa 30 rom tamak oirambane. Hiram asigi matangdasu Manipur lengakna mijeng sangbiduna iramda masigi Maheiroi sing asigi yengbidaga flight atongmal na chingbasing asida mateng panghandinge. Masida sunatana state ki maikaidagi center da kanna takna biduna Maheiroi sing asibu athuba matamda leibak asida puthoknaba thaurang paikhathaningi hainasu mahakna makata na phongdorokhe. Russia gi lanmi sing Ukraine gi capital Kyiv tamna sangsinkhre. Ukraine na Russia gi lanmi lisingama hatle claim tawkhre. Russia na Ukraine ki capital Kyiv tamna sangsinkhibaga loinana aerodrome ama khudum challai. Marak asida Ukraine di Russia gi lanmi lisingama rom hena hatle claim tawkhre haina official report amagi matungina phongdokle. Russia na Ukraine da landa silakpa hobadagi missile strike kaya ama tawkhre. Ukraine di makhoi gi air defense missile sing sizinaduna Russia gi missile sing kapthakre haina claim tawre. Hojik Ukraine da Russia na landaragli basina maram oiraga subway amadi metro station sing bunker onthokpaga loinana
Russiana bombing sathrakpadagi miyamna hairiba bunkersing aduda changjafam lawduna lainare Sagolsel numit ki ayuktagi hauraga Russiana Ukraine da landasilakibadagi Ukraine gi force na akanba resistance piri Russia gi lanmi sing asina awang kha amadi nongpok thangba lamdamgi saruktagi landasilakle Russia gi president Vladimir Putin na de Ukraine gi lanmi sing adu khulai thadokuna sangjarakpa tarabade negotiation hogani haibagi wafam khangan khrei ngarang athengba matamda Russia gi lanmi sing asina Ukraine gi capital Kiev ki marak nangna laiba aerodrome amasu khudum challe haire Ukraine gi awang thangba lamdam gi saruktasu masing yamlaba tengsing thogjilakhre Russia laiba gasina hanana Belarus ki border manakta achouba armor sing yauraga lan gi exercise pangthokhrabane hojiksu makata na Belarus ta Russia gi ahenba lanmi sing thomjilakli haire Russia gi ground troop amadi tengsing na Russian Belarus border dagi Ukraine tamna sangsilaglaga Charbonil nuclear power plant khudum sansin khre haire Ukraine gi separatist force ka akan bamong da khud thoknaraba matung tarakpada Charbonil nuclear power plant adu khudum sansin khibane Russia na Charbonil nuclear power plant adu khudum sansin khibada plan adu da thabak tawriba miyoising mathau kaihandana thabak tawri haire Russia na offensive weapon system oriba hawaizer artillery gun tank amade multiple launch rocket system armor vehicle amade ballistic missile system sing yauna nahuna na troop sing deploy tawbagi thawong satharagle ngarang Russian Defense Ministry na phongdokiba wafam amada Ukraine gi capital Kiev ki awang nongsup thangbada kilometer tarelom salaga laidiba strategic Hostomol aerodrome capture tawbaga loinana area aduda paratrooper sing thungkhre haire chathagiba operation aduda Ukraine gi special unit ki personnel chanirom hen hatkhre ngarang ayuk anganba matamda Russian forcing na Ukraine gi capital Kiev ta missile kaya ama kapsinduna attack tawkhi haire marak asida Ukraine gi president Volodymyr Zelensky na international community da khongthang kaya paikhat piduna Russia gi mathakta ahenba sanction thamjillaga pressure pibi naba wafam taksilli haire US ki president Joe Biden ade karigumba Putin na NATO gi member state sing da Russia gi lanmi sing na sangsilakpa thoklabade US na lan asida yawgani phongdokkhre malem gi lusingba kaya amanasu Russia bu Ukraine da landa sinbaga mari leinaba sanction thamkhre Ukraine government na Russia gi lanmi sing lanthengna bagi damag volunteer sing da machine gun lising taragani pan hena pi khre haire nakal amarom da Ukraine adi cyber attack paksana satharaki basida Russia gi khut yawi haire Ukraine gi government ke website ta paksana cyber attack satharagli basida Russia chenai cyber attack asi modern warfare da maruoina sizinari bane masi yamna khudong thiningai oibaga loinana laibak amage industrial infrastructure da paksana yaikai thingai ba piba ngamme anonymous hacker sing nasu Russia gi mayokta cyber war launch tawduna website kaya ama lauthakre haire aroibada tabiriba pumnamakpu thagatsari